ꯁꯦꯛꯇꯔ ꯃꯅꯤꯄꯨꯔ ꯂꯝꯐꯦꯜ ꯄꯥꯠꯇ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯄꯅꯤ꯫ ꯉꯔꯥꯡꯁꯤ ꯄꯨꯡ 3:30 ꯇꯥꯕꯗ ꯃꯣꯏꯔꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯃꯣꯏꯔꯥꯡꯗ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯀꯧꯇꯥꯗ ꯑꯃꯨꯛ ꯇꯧꯕ ꯑꯗꯨꯒ ꯃꯣꯏꯔꯥꯡꯗ ꯑꯃꯨꯛ ꯇꯧꯒꯗꯕ꯫ ꯀꯧꯇꯥꯗ ꯇꯧꯔꯤꯉꯩꯗ ꯃꯣꯏꯔꯥꯡꯗ ꯑꯩꯈꯣꯏ ꯀꯦꯟꯗꯤꯗꯦꯠꯁꯤ ꯑꯩꯈꯣꯏ ꯄꯨꯔꯒ ꯃꯣꯏꯔꯥꯡꯗ ꯃꯤꯇꯤꯡ ꯇꯧꯒꯗꯧꯕꯗ ꯑꯦꯛꯁ-MLA ꯁꯔꯠꯀꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡꯁꯦ ꯇꯧꯒꯗꯕ ꯃꯤ 200-300 ꯈꯛꯇꯪ ꯄꯨꯜꯂꯛꯄ ꯀꯥꯟꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯗ ꯀꯤꯍꯟꯕ ꯑꯗꯒꯤ ꯅꯣꯡꯃꯩ ꯂꯦꯡ ꯐꯌꯥꯔ ꯇꯧꯔꯒ ꯃꯤꯇꯤꯡꯗꯨ ꯊꯨꯒꯥꯏꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡꯁꯨ ꯇꯧꯗꯦ꯫ ꯑꯗꯒꯤ ꯃꯌꯥꯝꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯗ ꯃꯤꯇꯤꯡ ꯐꯥꯗꯤꯡ ꯇꯧꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯅ ꯇꯧꯔꯣꯏꯁꯤ ꯍꯥꯏꯕꯗꯨ ꯏꯀꯥꯏ ꯈꯨꯝꯅꯗꯅ ꯑꯗꯨꯝ ꯇꯧꯗꯦ꯫ ꯑꯩꯈꯣꯏ ꯆꯨꯝꯅ ꯌꯨꯝꯗ ꯆꯪꯉꯒ ꯏꯟꯇꯔꯦꯛꯁꯟ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ꯫ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯣꯠꯄꯒꯤ ꯊꯕꯛ ꯇꯧꯕꯁꯦ, ꯀꯤꯍꯟꯕꯁꯦ ꯃꯁꯤ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯏꯂꯦꯛꯁꯟꯁꯤ ꯚꯣꯠ ꯊꯥꯗꯕ ꯀꯤꯒꯅꯤ, ꯐ꯭ꯔꯤ ꯑꯦꯟड ꯐꯤꯌꯔ ꯏꯂꯦꯛꯁꯟꯁꯤ ꯂꯩꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯅꯤ꯫